Irang Tonariba Haidura, Natraga, Icham Chamnavu Yengnaribra Khangde, Matai Thangba Anido, Lyric Takli Badugi, Tanjado, Achit Akom Yeng Bada Hekta Makmichane. Mihul se kainum tawi bro. Ay kalap ni Paul. Kamay daw ni siya de. Raspberry na Hairakpani, Lakpana. Kainoy ba? Rajnikanda janing bay ni Iro. Natraga, toilet may kay pangning bay ni Iro. Oza dahay siro. Wait. Ngay ko. Hay kinukimta. Kachindagi debit na. Kudawe ay no mado. Taning drero. Ngasay na maning da pamamadi. Uibo ho. Achapot put chabo. Ta imayam se ta rasu yarbani. Ay yu ta sinabasawad. Awaba mo irabani mi. Kudawe ay no. Masano ngay tihay bay namada ako yung pulap yung dahan krasayro. Lakpana, Raspberry da onsala aga. Bro, nang yung dahan ni hero. Ay yard se. Itong bom tadarak pamal. Tamoy da chen chong da na sanaramba miyoy karaso ut-on kri. Itakta ebo. Idi chili ba na dro? Nung si i chili ra kayo rin o kang di bro. Nupi nung si ba se kamay doge. Mit kami dyan na ba se mihul kayo nung daw bro ba? Nokning ibo. Kaya ino bro may do. Umase nung si i chela mali hay. Adugi mihul si kayo nung mitaw taw ri hay. Mijana ba kudingi? Maadi ka na ka mijana doy ba? Migi lukham na traga o jagi mit ka. Yam hay na riko. Gi ori ba hay dura ba magi do? David na Hairakpa tuda, Lakpana, Raspberry da onsalaga. Bro, nang gi ori ba? Nang na ori di ingon da hanga ito kay gino. Nga ori haraga pasay na kalira ba? Kaya ano kang bro? David na maghangagpa tuda, Lakpana. O nang som na tango o haye. Oza pam hay na. Hay, nayom lep kalo. Ay na nga say data ise kay no kang ibo. Wari siya na ba doon na yara draba? Ahom do fat hogatli, atay mayam so. Makoy di yenglami. Niti yenglagpa tuda, Raspberry, haifet ikairap tawrami. Lakpana. Bro, matong toro rin haro. Pam na ba torsi? Yam ikay ko, mi mamangda. Hojik ta lepali na dro. Aduga mo wari sana rido, kaya hiningin no. Kang da balay raso ingon da hang bayani. Sir, mama ko ngawri toilet pa ba samaga pubiyo matom chat pa nga maroy na hayba. Adugin. Raspberry na Hairakpani, pamhayba na. Karamba no ne? Lakpa da makhut phat thili, amadudi ngakpaga ikaybaga mamay hogat pa ngamkhidre. Yengbada anaba haydo mali. David na. Sir, ayonda so adu haybani. Aduda aruba mapatak boy bagi ayna su nga ngayo na hayrambani. Pung su tarak tawre. Ngasay na nakoy masen haynabagi mahuta ayonda hayramadi kiyam paramni. Sorry sir. Nangga kara chatminaw Raspberry. Mako ngawri do. Khangdaba na henbayra natraga kari chahaydaba chabay no phajana hangto. Hoy sir. Ani du thokibaga David su matung inaningbagi thoklake tawrami. Pamhayba na. Hay, nang pamo yarni. Makoy ni dum chatlasan. Kwai taningdaba ina phammaga lehoraba. Daw yadri sa itari ne. Mako ngawba mi thokre. Nang amang ngarakani ko. Mayam du ojagi wahay du da noklami. Ani du di mapanda nga hakoy chat na lerami. Yari loy dori. Minat ani watli ngay da jangal ay mamangda ka pami. Waba na ganun tawi ko. Lawyer, atum dyan nga sila. Nang ngawar ba ni? Ngasi tawri miyam do kayo no ba? Chiro nga taluli do. Ngasay da mood off oil lay kiday na. Oon taw lerami. Isa kang dringida. Siyang na hayo. Nang kayo tawragi. Nupi na ko'y nasa harap ko ka labra ba? Atum bam talay tida. Aduga ka namin dyan ba? Nakanda niti pa mi do di. Masoy mo di yung ay siyang sin man. Kangdi. Mihun ka say kainom daw. Natumta sagat pa hope oiram ni ko. Wakhal di ayaw rami niya. Ayaw na di kiyam kalam di. Ado magatin na ning ba mapawag pagum sumtaw. Mangda to'y na udro. Aday school session ga kangawawa ning bro. Magawari sana ba pang na ba? Exactly. Nang kamayin kangino. Nang singi ko. Pagi mong tawag kidro. Bro, hosak, nang digi oiram daigi, nupi wari sana ning ba paw oiram ba? Kaino nang toy sibo? Era, utpat, karino, kay wangang no do ba? Pagi to ngay ko. Kahit nang chatoy do ba? Wari siya kisingay ko ni.
Wathi ngang leoro na, ay jangi. mayum halakpaga irang sagatke khalambado wakhal nungaibana maram oiraga gyan tana hanjilakle mamtana thoiba mamana chak thiraga ne ichagi phazan thamamabani nga taw haibro yerum hawboina chage haibra chaningbado hairo morok thak penjang thongbro mama atopa chaning ba hangi se morok saba ensang na tene chumna chaning lamdra na hangban ichana pamba hawai thongi ado khak charagi ngasi di tuition nungai bro natraga wa bro ozana ta iba mayam dubo gyan tari ba natro nangbo tuition khunungai de haibirano school phau ka ba honinga bani hayeng di ozadam to bahang batar karam kande class honi haido ichana lairik ta thawai yorak pase tabado onthok na nungai kre nang babung da haitar as mai wa palakanu da macha mayam am leidaine moi gi pawoin tambiu lairik ta thawai yauri di khanu mama mayam pun balang ba nungai haibai wani aduk tabi banate da hai kari ba jikido ha mama ai chak chaning dre war hepage nongan baga tuition amuk chattoini tumurage yar aina wa nganglaga nangna hangat na khumli ba haiduni ne ha macha pokpagi mahairane ai pawung da kai hangat na khumkhrage ai de mama da haibani mama macha so wari sabada ayaba phangdraba sigi mungsa thoiba nang ba dum na haiba hauna de ni nang pawung da nang pawung na nang bo pha ning tawri ni Kairu lekai na kai hainaba aigi na ko ani sina tar ai se oja dorin gi machani haina mayam na khangnaba do leram dradi ai yum sida mikup ama phawa leram mafam se sana legadabani khanghaude doren na machagi mamai da khupak na tharakpa ngasi phawba ai icha ani da khutchina thadriban adubu nangi wangang na aibu thahanban kari khalaga ngang libu wangang nang nei khoisi saga praman tawagi kari mathau tage as mukhoi pabo icha ga mana biruran tuition halakpagi waramani mi mama mapa na warakpada chattaba machana kayam jugo chadoino ha manabu parikya mai pakpa ngamgadro aina mangbado pamiba natro yam yingingaba natro hai nachin khumliba haiduni ne ha thoiba yare jo kada jang mama chak purage na phi hongdom isai tage su taram machana mapada machin khumlaga mama na kankataba natro tawgadabani mangba mikuptane nakhoi onsinnaraga kappadi yariko makhoi pabungdane angangsina kai lankrage mapa ama oinadi aina ichagi kai tobikidage aton atangni haiduna hena shuluna khanbani aduna manadi aise aranbu wakhala dum khalli natro sekhar ko thogane machin mana wari sahansiro madugi kanaba karimta leiru mana khalisi ai simigi macha mayam ama khumjilaga le kashu natabada paisa tinghalli si natro aina di mas hemdabraba as yare se khetok piro se mapagi khupakti charabani mood off tawdre ngasai ni tini yenglakpa mityeng do adumak uraga leiram oida mukchep yeta mukchep tawrami mutse ihan hange tawida phana nungain lakibani as sidi tumjanwana phadoi jala tumba laire kaigino mana ingona munni yengidubo maso ina phawrise phawramdoi jalani masak phajarubai wasu nati lairika du khai haibai wasu nati kaigino aina thoiba mama nang pabung na chairi do saunu ko icha sidine phahaning bai ni khal ai keshum khande dema chakra chasi na sado chadana tumkhradine yam sokpadar nungti gi pabung ga saunarasu mama na themaga chak inbase hayengwai nupi thira matungda nupi du ga khatnarasu dum inluko nupi thiba yadri ko asama yamam leiri ado nongmadi thidoi natro mama adugi haibani hojik kok thiba yadreda ai paisa khara tanba ngambra yenge adu oiradi iromdom lepa ngamani gari thau hapagi ningai tawriba ichana paisa tandoini ne phagi nati mama ngasidine mama ichada wa khara haige nangna sauribane haiduna pabungda hangat nangangbado madu tawgan numit khudingi na bani khakta launabadane leikai wari oirabani mayamna di mase nungshiramba aina di shung nungsidi aigi pawramane hena nungshidabani atopo oiramadi kok kaukhibasu yai ichana su warona hairise kari tawraga themni side mama oiraro hendak mapokidi adunane ai pesa tandaba yade haise chak charamdradi insam hause khangamoida nang tamo kauthoksiro kaigino haise nangya pamba su mangonda haiba yaina magi su nangna hangba yai
ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯆꯥ ꯑꯅꯤꯒꯤ ꯑꯄꯥꯝꯕ ꯈꯪꯉꯅꯤ ꯋꯥꯔꯤꯒꯗꯤ ꯑꯩꯈꯣꯏꯅꯗꯤ ꯑꯉꯥꯡꯅꯤꯅ ꯃꯥꯅ ꯁꯤ ꯍꯥꯏꯕ ꯑꯩꯅ ꯁꯤ ꯇꯧꯔꯤꯕ ꯇꯝꯒꯗ꯭ꯔꯣ ꯊꯣꯏꯕ ꯏꯆꯥ ꯑꯅꯤꯒꯤꯗꯃꯛ ꯋꯥꯔꯤꯕꯁꯦ ꯑꯔꯦꯝꯕꯗꯗꯤ ꯇꯥꯍꯟꯅꯨꯀꯣ ꯃꯃꯥ ꯑꯇꯣꯞꯄ ꯑꯃꯠꯇ ꯍꯪꯉꯔꯣꯏ ꯄꯥꯕꯨꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕ ꯃꯤꯁꯛ ꯑꯣꯏꯔꯝꯕꯒꯤ ꯃꯃꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯣꯏꯔꯤꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯔꯦꯁꯦ ꯏꯆꯥ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯍꯧꯔꯣꯀꯣ ꯆꯥꯛ ꯆꯥꯏ ꯆꯥꯗꯦꯒꯤ ꯄꯥꯎꯗꯤ ꯇꯝꯕꯤꯔꯨꯅꯣ ꯃꯥꯒꯤ ꯆꯦꯡꯅꯤ ꯍꯥꯏꯔꯛꯀꯅꯤ ꯇꯝꯃꯣꯏꯗ ꯒꯨꯗ ꯅꯥꯏꯠ ꯃꯃꯥ ꯌꯥꯍꯧ ꯍꯧꯅꯤꯡꯗꯕ ꯃꯥꯅ ꯉꯁꯤ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯁꯒꯣꯜꯕꯟ ꯄꯔꯦꯡꯗꯨ ꯊꯧꯔꯝꯃꯤ ꯀꯥꯏꯗꯅꯣꯅꯦ ꯁꯤ ꯃꯤꯁꯤꯅ ꯊꯦꯡꯅꯩ ꯍꯥꯏꯗꯨꯕꯣ ꯅꯨꯡꯉꯥꯏꯅꯤꯃꯛ ꯑꯣꯏꯗꯕ ꯉꯥꯡꯉꯝꯃꯗꯤ ꯑꯌꯨꯛꯁꯦ ꯁꯔ ꯑꯁꯣꯛꯀꯤꯗ ꯆꯠꯅꯤꯗꯤ ꯍꯥꯏꯈꯤꯕꯅꯦꯕ ꯅꯍꯥꯟꯃꯨꯛ ꯒꯥꯔꯤꯗꯨ ꯍꯪꯒꯠ ꯍꯟꯗꯥ ꯉꯥꯏꯍꯥꯛ ꯊꯧꯔꯝꯃꯤ ꯃꯥꯅ ꯉꯜꯂꯤꯔꯥ ꯅꯤꯇꯤꯅ ꯌꯥꯍꯧ ꯊꯦꯡꯂꯤꯔꯥ ꯑꯃꯗꯤ ꯑꯣꯏꯔꯦ ꯑꯃꯗꯨ ꯍꯥꯊꯨ ꯇꯧꯗꯨꯅ ꯁꯥꯏꯀꯜꯗꯨ ꯑꯣꯠꯇꯨꯅ ꯂꯥꯛꯄꯗꯨ ꯎꯔꯦ ꯁꯤꯗꯤ ꯑꯌꯨꯛꯁꯤꯗ ꯁ꯭ꯃꯥꯏꯜ ꯃꯆꯥ ꯑꯃ ꯇꯧꯁꯤꯟꯕ ꯌꯥꯏꯅꯦ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯑꯅꯤꯁꯦ ꯑꯆꯨꯝꯕ ꯄꯥꯎꯗꯤ ꯄꯤꯕꯤꯅꯦ ꯅꯥꯀꯟꯗ ꯅꯤꯈꯤꯜ ꯑꯃꯗꯤ ꯂꯩꯅꯥꯁꯨ ꯁꯥꯏꯀꯜ ꯊꯧꯕꯗꯨ ꯎꯔꯝꯃꯤ ꯁ꯭ꯃꯥꯏꯜꯒ ꯄꯨꯡꯆꯥꯏ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯐꯠ ꯍꯦꯛꯇ ꯅꯛꯁꯤꯟꯅꯈꯤ ꯆꯤꯟꯗꯨꯁꯨ ꯈꯨꯡ ꯃꯆꯤꯟꯗꯩ ꯍꯦꯟꯅ ꯇꯨꯝꯈ꯭ꯔꯦ ꯂꯩꯅꯥꯅ ꯁꯦꯁ ꯉꯁꯤꯗꯤ ꯅꯇꯣꯝꯇꯅꯤꯀꯣ ꯅꯤꯈꯤꯜꯅ ꯑꯅꯤꯗꯣ ꯇꯨꯝꯕ ꯍꯧꯒꯠꯂꯝꯃꯔꯣꯏ ꯑꯗꯨꯅꯅꯦ ꯃꯊꯟꯇ ꯇꯨꯏꯁꯟ ꯂꯩꯊꯣꯛꯏꯁꯦ ꯃꯈꯣꯏꯒꯤ ꯋꯥꯒ ꯆꯪꯗꯦ ꯕꯥꯏꯛꯇꯨ ꯇꯞꯂꯤ ꯊꯧꯔꯒ ꯏꯟꯅꯔꯝꯃꯤ ꯋꯥꯈꯜꯗ ꯀꯩꯝꯇ ꯆꯪꯕ ꯅꯠꯇꯦ ꯅꯤꯇꯤꯗ ꯀꯨꯐꯦꯠ ꯀꯥꯐꯦꯠꯁꯨ ꯌꯦꯡꯂꯝꯃꯤ ꯀꯧꯕꯒ ꯇꯥꯗ꯭ꯔꯦꯅ ꯔꯥꯁꯕꯤꯌꯔ ꯀꯧꯁꯨ ꯀꯧꯗꯅ ꯑꯩꯗꯤ ꯅꯕꯥꯅꯤꯈꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯥꯜꯂꯨꯔꯦ ꯃꯤꯡ ꯄꯜꯂꯝꯃꯗꯤ ꯈꯨꯝꯃꯝꯕ ꯌꯥꯕ ꯌꯥꯝ ꯁꯤꯡꯉꯤꯀꯣ ꯃꯊꯧ ꯆꯤꯟꯖꯕ ꯃꯤꯅꯤ ꯁꯪꯉꯝꯅꯤ ꯅꯤꯈꯤꯜ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯗꯤꯕꯦꯠꯀꯤ ꯀꯣꯝꯄꯤꯇꯤꯁꯟ ꯂꯩꯕ ꯃꯇꯝꯗ ꯄꯥꯎ ꯄꯤꯔꯛꯀꯦ ꯑꯗꯨꯗ ꯅꯪ ꯑꯗꯨꯝ ꯅꯅꯤꯡꯇꯝꯅ ꯋꯥ ꯉꯥꯡꯕꯩ ꯇꯟꯖꯥ ꯄꯤꯒꯦ ꯇꯣꯄꯤꯛ ꯃꯃꯤꯡꯅ ꯋꯥꯆꯣꯏ ꯋꯥꯀꯠ ꯍꯥꯏꯅ ꯊꯣꯜꯂꯨ ꯃꯥꯒꯤ ꯋꯥꯍꯩꯗ ꯅꯤꯇꯤ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯁꯨꯛꯂꯝꯕ ꯄꯤꯁꯨꯝ ꯐꯠ ꯍꯟꯗꯣꯛꯂꯤ ꯃꯥꯏꯊꯣꯡꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯑꯃꯅ ꯅꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯜꯂꯤꯕ ꯅꯤꯈꯤꯜꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯏ ꯈꯦꯡꯕ ꯇꯥꯟꯅꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯅꯈꯣꯏꯅꯤ ꯂꯝꯕꯤꯗ ꯈꯠꯅꯕꯤꯔꯛꯀꯅꯨꯀꯣ ꯇꯨꯏꯁꯟ ꯃꯐꯝꯁꯨ ꯌꯧꯗꯣꯔꯦ ꯐꯖꯗꯦ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯂꯩꯅꯥꯅ ꯍꯥꯏꯔꯛꯄꯅꯤ ꯔꯥꯁꯕꯤꯔꯅ ꯑꯩ ꯃꯤ ꯈꯠꯅꯒꯟꯗꯦꯗ ꯅꯍꯥꯟꯁꯨ ꯑꯣꯖꯥ ꯃꯌꯥꯝꯅ ꯅꯪꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯅꯕꯅꯤ ꯑꯩ ꯇꯥꯍꯧꯏ ꯁꯕꯖꯦꯛ ꯑꯝꯇ ꯄꯥꯁ ꯇꯧꯗ ꯃꯥꯜꯂꯦꯅꯦ ꯅꯤꯈꯤꯜꯅ ꯍꯥꯏꯔꯛꯄꯅꯤ ꯔꯥꯁꯕꯤꯔꯅ ꯅꯪ ꯎꯔꯕꯣ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯑꯅꯤꯒꯤꯁꯨ ꯈꯔ ꯌꯦꯡꯕꯤꯔꯣ ꯑꯁꯦꯡꯀꯤ ꯇꯧꯗ꯭ꯔꯣ ꯍꯥꯏꯁꯦ ꯂꯩꯅꯥꯅ ꯍꯥꯏꯔꯛꯄꯅꯤ ꯔꯥꯁꯕꯤꯔꯅ ꯃꯥꯅ ꯍꯥꯏꯔꯤꯁꯤꯗꯤ ꯑꯁꯤꯕꯨ ꯑꯆꯨꯝꯕ ꯀꯌꯥꯝ ꯉꯥꯡꯒꯦ ꯅꯈꯣꯏ ꯈꯪꯉꯗꯤ ꯃꯥꯏ ꯄꯥꯎꯈꯨꯝꯗ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯉꯣꯏꯗ꯭ꯔꯣ ꯆꯨꯝꯃꯝꯅꯤꯗ ꯅꯣꯏꯕꯨ ꯑꯦꯛꯖꯥꯝꯗ ꯀꯌꯥꯝ ꯄꯥꯔꯒꯦ ꯍꯪꯅꯗ꯭ꯔꯣ ꯀꯩꯝ ꯄꯥꯗ꯭ꯔꯤꯅ ꯈꯨꯝꯃꯒ ꯃꯥꯔꯛ ꯈ꯭ꯋꯥꯏ ꯐꯪꯕ ꯅꯨꯄꯥ ꯑꯣꯏꯔꯤꯕꯁꯦ ꯑꯁꯤ ꯀꯌꯥꯝ ꯑꯆꯨꯝꯕ ꯉꯥꯡꯗꯣꯏꯅꯣ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯔꯥꯁꯕꯤꯔ ꯌꯥꯔꯦꯁꯦ ꯅꯁꯥꯅ ꯌꯦꯡꯖꯔꯒ ꯀꯞꯇꯤ ꯀꯞꯀꯅꯨ ꯅꯈꯣꯏꯅꯤꯁꯨꯅꯦ ꯁꯥꯏꯀꯜ ꯐꯠ ꯈꯥꯝꯂꯒ ꯀꯥꯔꯣ ꯑꯩ ꯏꯃꯥꯟꯅꯕ ꯉꯥꯏꯔꯝꯃꯅꯤ ꯐꯠ ꯎꯅꯔꯛꯀꯦ ꯁꯛꯇꯥꯁꯤꯒ ꯏꯃꯥꯟꯅꯕ ꯀꯥꯏꯅ ꯏꯃꯥꯟꯅꯕꯤ ꯍꯥꯏꯗꯧꯅꯤ ꯍꯦꯔꯣ ꯅꯪ ꯊꯥꯎ ꯇꯤꯡꯉꯝꯃꯅꯤꯅꯦ ꯑꯩꯈꯣꯏ ꯇꯨꯡꯗ ꯏꯟꯅꯔꯛꯄꯒꯤ ꯏꯟꯅꯕꯅꯦ ꯍꯥꯏꯔꯁꯨ ꯌꯥꯏ ꯑꯗ ꯈꯪꯅꯕ ꯃꯁꯦꯟꯅꯤ ꯀꯧꯅ ꯉꯥꯡꯅꯔ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯗꯅ ꯑꯗꯨꯒꯤꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯆꯪꯉꯒꯦꯀꯣ ꯍꯣꯏ ꯑꯩꯁꯨ ꯇꯨꯏꯁꯟ ꯃꯐꯝ ꯑꯃꯗ ꯆꯠꯇꯣꯏꯅꯤ ꯍꯧꯕ ꯍꯧꯔꯝꯃꯅꯤ ꯆꯪꯉꯝꯗꯥꯏꯗ ꯅꯤꯇꯤꯗꯨ ꯐꯠ ꯌꯦꯡꯉꯛꯏ ꯂꯩꯅꯥ ꯍꯥꯟꯅ ꯁꯥꯏꯀꯜꯗꯨ ꯒꯦꯠꯇ ꯏꯟꯁꯤꯟꯈꯤꯕꯒꯤ ꯇꯟꯖꯥꯗꯨ ꯂꯧꯔꯒ ꯋꯥ ꯉꯥꯡꯉꯝꯃꯤ ꯐꯤꯖꯤꯛꯁꯇꯣ ꯅꯪ 0.3 ꯐꯪꯍꯧꯕꯅꯤ ꯁꯥꯔꯇꯤꯀꯦꯠꯅ ꯆꯦ ꯈꯣꯠꯄꯗꯣ ꯑꯩ ꯃꯥꯡꯗꯅꯤ ꯀꯟꯅ ꯄꯥꯎꯀꯣ ꯏꯝꯄ꯭ꯔꯨꯞꯃꯦꯟ ꯊꯥꯅꯤ ꯍꯥꯏꯕꯅꯤ ꯋꯥ 0.3 ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯔꯥꯁꯕꯤꯔꯗꯨ ꯂꯩꯍꯧꯔꯦ ꯅꯤꯇꯤꯗꯣ ꯇꯞꯅ ꯆꯪꯉꯛꯏ ꯂꯩꯅꯥꯅ ꯊꯦꯡꯉꯤ ꯀꯥꯏꯗ ꯑꯃꯨꯛ ꯄꯜꯂ ꯂꯩꯔꯨꯏꯅꯣ ꯅꯪꯕꯣ ꯑꯩꯒꯤ ꯍꯦꯛ ꯇꯨꯡꯗ ꯂꯥꯛꯍꯧꯗꯥꯏꯅꯦ ꯀꯩ ꯍꯥꯏꯅꯩꯅꯣ ꯍꯧꯖꯤꯛ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥꯗꯨꯒ ꯍꯦ ꯑꯗꯨꯃꯥꯏ ꯍꯥꯏꯕꯤꯅꯨꯍꯦ ꯁꯔ ꯗꯣꯔꯦꯟꯒꯤ ꯃꯆꯥꯅꯤ ꯍꯥꯏ ꯔꯤꯌꯥꯅ ꯌꯥꯝꯁꯨ ꯐꯩ ꯍꯥꯏ ꯁꯔ ꯇꯤꯀꯦꯟꯁꯨ ꯃꯥꯒ ꯑꯗꯨꯝ ꯇꯥꯟꯅꯧ ꯍꯥꯏ ꯃꯈꯣꯏ ꯄꯥꯗꯣ ꯌꯥꯝ ꯍꯩ ꯍꯥꯏ ꯃꯄꯥꯒꯤ ꯃꯃꯤꯡ ꯈꯨꯆꯠꯀ ꯃꯆꯥꯒ ꯑꯣꯟꯊꯣꯡ ꯈꯦꯠꯅꯈ꯭ꯔꯦꯗ ꯁꯤꯡꯗꯤ ꯁꯤꯡꯉꯤꯀꯣ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ ꯁꯔ ꯇꯤꯀꯦꯟꯅꯕꯣ ꯅꯨꯄꯥ ꯃꯥꯟꯖꯗꯦꯅꯦ ꯋꯥꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯉꯤꯕ ꯂꯥꯏꯔꯤꯛꯅ ꯃꯔꯣꯜ ꯑꯃ ꯍꯩꯇ꯭ꯔꯤꯕ ꯃꯥꯒ ꯁꯦꯛꯁꯟ ꯄꯨꯟꯕꯅꯦ ಶ್ರೇꯌꯥ ꯍꯣꯏꯒ ꯍꯥꯟꯅ ꯌꯥꯝ ꯊꯤꯅ ꯍꯩꯇꯦ ꯍꯥꯏꯕꯅꯤ ꯍꯩꯇꯕꯗꯤ ꯃꯥꯟꯗꯦꯗ ꯌꯥꯔꯦ ꯊꯦꯡꯉꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯀꯩ ꯋꯥꯈꯜꯅꯣ ꯅꯪꯅ ꯃꯥ ꯀꯟꯈꯠꯄꯤꯒꯗꯣꯏꯁꯤꯅ ꯑꯁꯣꯛꯅ ꯉꯁꯤꯗꯤ ꯊꯦꯡꯉꯤꯅ ꯅꯈꯣꯏꯅꯦ ꯃꯦꯀꯞ ꯊꯣꯛꯄ ꯀꯥꯎꯕꯗ ꯌꯥꯍꯧ ꯊꯦꯡꯉꯤꯔꯣ ꯅꯠꯇꯦꯗ ꯁꯔ ꯐꯝꯃꯣ ꯑꯩꯅ ꯕꯣꯔꯗꯇ ꯌꯦꯛꯏꯕ ꯗꯥꯏꯒ꯭ꯔꯥꯝꯁꯤ ꯌꯦꯛꯁꯜꯂꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗ ꯌꯥꯎꯍꯧꯅꯕ ꯅꯈꯣꯏꯒꯤ ꯃꯤꯅꯤꯠ 5 ꯄꯤꯔꯒꯦ ꯊꯦꯡꯛ ꯌꯨ ꯁꯔ
ꯌꯦꯛꯄ ꯂꯣꯏꯁꯤꯟꯗꯕ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯜꯂꯣꯀꯣ ꯃꯅꯤꯡꯗ ꯐꯝꯃꯒ ꯎꯏꯔꯤꯕ ꯈꯔꯗꯨꯅ ꯃꯈꯥꯗ ꯀꯨꯝꯃꯒ ꯃꯥꯏ ꯇꯥꯊꯣꯛꯄ ꯌꯥꯅꯤ ꯑꯦ ꯁꯤꯗꯤ ꯃꯤꯅꯠ 5ꯗ ꯀꯃꯥꯏꯅ ꯌꯦꯛꯇꯣꯏꯕ ꯑꯗꯨꯝ ꯌꯦꯛꯑꯣ ꯔꯤꯌꯥꯅ ꯑꯩꯗꯤ ꯅꯈꯣꯏ ꯂꯥꯛꯑꯔꯣꯏ ꯈꯜꯂꯤꯅꯤ ꯑꯗꯨꯒ ꯂꯥꯛꯇꯤ ꯂꯥꯛꯑꯦ ꯀꯥꯏꯗ ꯄꯜꯂꯨꯔꯤꯅꯣ ꯅꯤꯈꯤꯜ ꯐꯥꯎꯕ ꯂꯥꯛꯑꯦ ꯄꯨꯟꯅ ꯂꯥꯛꯄꯅꯤ ꯃꯥ ꯃꯃꯥꯟꯅꯕ ꯎꯅꯅꯤ ꯍꯥꯏꯕꯅꯤ ꯎꯅꯗꯕꯤ ꯀꯥꯕ ꯑꯣꯏꯔꯝꯃꯅꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯉꯥꯎꯁꯤꯟꯅꯕ ꯔꯥꯖꯕꯤꯔꯗꯣ ꯎꯅꯔꯒ ꯋꯥꯔꯤ ꯁꯥ ꯂꯩꯔꯤꯕ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ ꯑꯦ ꯁꯦꯡꯉꯕꯣ ꯍꯥꯏꯁꯦ ꯑꯣꯟꯁꯤꯟꯅꯗꯦꯍꯦ ꯆꯨꯝꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕꯅꯤ ꯃꯥꯗꯣ ꯑꯦꯛꯖꯥꯝꯗ ꯃꯥꯔꯛ ꯈꯔ ꯅꯦꯝꯃꯤ ꯀꯟꯅ ꯄꯥꯎ ꯍꯥꯏꯕꯅꯤ ꯂꯩꯅꯥꯅ ꯑꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯥꯗꯣ ꯁꯔꯗꯨꯔꯦꯟꯅꯦ ꯑꯗꯨ ꯑꯗꯥ ꯍꯥꯏ ꯅꯪ ꯂꯞ + ꯂꯞ = ꯂꯞ ꯑꯣꯏꯔꯤꯔꯕ ꯃꯤꯠꯇ ꯂꯞ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯝꯇ ꯎꯗ꯭ꯔꯤꯔꯕ ꯅꯠꯇꯦꯗ ꯂꯩꯅꯥꯅ ꯅꯪ ꯅꯁꯥ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯅꯠꯇꯦꯀꯣ ꯀꯩ ꯕꯤꯠꯇ ꯅꯨꯄꯥꯗꯣ ꯌꯥꯝꯁꯨ ꯉꯥꯎꯁꯤꯟꯅꯦ ꯃꯌꯥꯝꯅꯁꯨ ꯈꯪꯅꯩ ꯇꯟꯗ꯭ꯔꯣ ꯃꯄꯥ ꯃꯃꯤꯡ ꯆꯠꯂꯒ ꯍꯦꯛꯇ ꯌꯥꯔꯕꯣ ꯍꯥꯏꯁꯤꯕꯣ ꯀꯩꯅꯣ ꯑꯁꯦꯡꯕꯩꯔꯣ ꯑꯁ ꯀꯩꯀꯥꯟꯗꯕꯗ ꯃꯄꯥꯒꯤ ꯃꯔꯜꯅ ꯅꯨꯡꯉꯥꯏꯗꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯈꯔ ꯂꯩꯔ ꯇꯨꯝꯈ꯭ꯔꯅꯤ ꯅꯪ ꯋꯥꯖꯍꯧꯅꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨꯀꯣ ꯀꯩꯅꯣ ꯅꯣꯏꯅꯤꯕꯣ ꯑꯩ ꯑꯗꯨꯝꯕ ꯑꯝꯇ ꯈꯟꯕ ꯂꯩꯇꯦ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯌꯥꯝ ꯂꯥꯜꯂꯦ ꯂꯩꯅ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯄꯥꯒꯤ ꯃꯔꯜꯁꯨ ꯌꯦꯡꯅꯔꯕꯅꯦ ꯑꯗꯨꯒꯤꯗꯣ ꯌꯥꯏ ꯀꯥꯏꯗꯦ ꯑꯗꯣ ꯅꯨꯄꯥꯗꯨꯗꯤ ꯌꯥꯗ꯭ꯔꯦ ꯃꯃꯥꯟꯅꯕꯤꯃꯛꯅ ꯃꯥꯕꯨ ꯃꯔꯜ ꯄꯥꯝꯕꯩꯗꯃꯛ ꯔꯥꯖꯕꯤꯔꯒ ꯋꯥꯔꯤ ꯁꯥꯔꯤꯗꯣ ꯑꯍꯦꯟꯕ ꯄꯥꯝꯕꯩꯅꯤ ꯈꯟꯕꯗꯨꯗ ꯃꯁꯥꯗꯣ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ ꯃꯊꯟꯇ ꯇꯧꯐꯝ ꯈꯪꯗꯦ ꯔꯤꯌꯥꯅ ꯌꯥꯔꯤꯍꯦ ꯅꯪꯁꯨ ꯆꯝꯅ ꯀꯧꯅꯕ ꯑꯣꯏꯔꯝꯅꯤ ꯑꯗꯨꯒ ꯔꯥꯖꯕꯤꯔꯗꯣ ꯑꯗꯨ ꯐꯠꯇꯕꯁꯨ ꯅꯠꯇꯦ ꯊꯥꯏꯅꯗꯩ ꯍꯧꯅ ꯑꯗꯨꯝ ꯀꯧꯅꯔꯛꯏꯕꯅꯤ ꯀꯥꯏꯗꯅꯣꯃ ꯏꯍꯩ ꯍꯩꯅꯗꯦꯅꯦ ꯑꯗꯨꯏ ꯃꯤꯗꯣ ꯑꯁ ꯌꯥꯔꯦ ꯁꯥꯔ ꯌꯦꯡꯉꯦ ꯌꯥꯔꯦ ꯅꯪ ꯑꯃ ꯑꯗꯨꯝ ꯀꯟꯈꯠꯂꯒ ꯂꯩꯕ ꯑꯃ ꯇꯧꯔꯤ ꯑꯗꯨ ꯌꯥꯝ ꯐꯠꯇꯦꯀꯣ ꯏꯕꯦꯝꯃ ꯁꯣꯝꯗꯅ ꯑꯃꯅ 03ꯗ ꯉꯥꯎꯔ ꯃꯥꯜꯂꯦ ꯑꯣꯖꯥꯅ ꯇꯥꯛꯏꯗꯣ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯆꯦꯅꯥ ꯂꯃꯥꯏ ꯈꯨꯗꯤꯡ 03 ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯠꯇ ꯏꯈꯤꯗ꯭ꯔꯦ ꯂꯥꯛꯄꯅ ꯀꯩꯅꯣ ꯕ꯭ꯔꯣ ꯊꯦꯡꯅꯁꯨ ꯂꯥꯛꯑꯒ ꯉꯥꯎꯔꯕꯣ 03 ꯉꯥꯛꯇ ꯏꯔꯤꯗꯨꯕꯣ ꯑꯣꯟꯅꯗ꯭ꯔꯣ 007 ꯅꯠꯇ꯭ꯔꯁꯨ 07 ꯑꯣꯏꯍꯟꯕ ꯌꯥꯏꯅ ꯑꯩꯉꯣꯟꯗ 03ꯁꯦ ꯃꯃꯜ ꯌꯥꯝ ꯂꯩ ꯅꯣꯏꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯕ꯭ꯔꯣ ꯑꯁ ꯅꯪ ꯍꯟꯗꯛ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯀꯣ ꯗꯦꯕꯤꯠꯅ ꯀꯩꯅꯣ ꯍꯣꯠꯂꯣ ꯍꯥꯏꯁꯤ ꯇꯥꯗꯈꯩ ꯅꯣꯏꯅꯤꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯨꯅ ꯀꯩꯅꯣ ꯍꯥ ꯔꯖꯅꯤꯒꯟꯙ ꯄꯦꯀꯦꯠꯀꯤ ꯃꯇꯥꯡꯗꯔꯣ ꯅꯠꯇ꯭ꯔꯒ ꯐꯤꯔꯥꯜ ꯃꯈꯜꯒꯤꯔꯣ ꯎꯗ꯭ꯔꯣꯁꯦ 03 ꯏꯔꯤꯁꯦ ꯑꯁꯤ ꯍꯪꯕꯅꯤ ꯑꯁꯤꯅ ꯑꯅꯧꯕ ꯁꯣꯏ ꯑꯣꯏꯗꯣꯏꯔꯥ ꯀꯩꯅꯣ ꯐꯖꯅ ꯍꯪꯗꯣꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯔꯝ ꯑꯣꯏꯔꯗꯤ ꯍꯥ ꯍꯥ ꯀꯥꯝꯕꯤ ꯑꯃ ꯀꯣꯡꯍꯟꯁꯤ ꯇꯥꯔꯕꯣ ꯍꯥꯏꯁꯦ ꯉꯥꯅꯨ ꯆꯥꯕ ꯗꯥꯎ ꯌꯥꯗꯦ ꯍꯥꯏꯅꯕꯅꯤ ꯍꯟꯗꯛ ꯈꯔ ꯌꯥꯔꯤꯕ ꯗꯥꯎꯁꯤ ꯌꯥꯍꯜꯂꯣꯏꯒꯦ ꯍꯥꯏꯔꯣ ꯙꯔꯃ ꯅꯠꯇꯕ ꯍꯥꯏꯅꯨꯍꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯁꯟꯅ ꯃꯍꯥꯎꯔꯦ ꯑꯣꯛꯅ ꯃꯊꯣꯠꯂꯦ ꯌꯦꯟꯅ ꯑꯣꯏꯅꯝꯂꯦ ꯌꯦꯟ ꯑꯣꯏꯅ ꯆꯥꯔꯁꯦ ꯑꯗꯨ ꯃꯔꯝꯗꯣ ꯍꯥꯏꯔꯨꯗꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯃꯜ ꯌꯥꯝ ꯀꯥꯍꯜꯂꯤꯗꯣ ꯀꯩꯅꯣ ꯚꯦꯟꯖꯤꯗꯣ ꯂꯝꯕꯤꯗ ꯊꯦꯡꯅꯩ ꯐꯤꯖꯤꯛꯁꯇꯅꯦ 03 ꯐꯪꯉꯦ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯊꯥꯅꯕ ꯈꯔ ꯄꯥꯕ ꯍꯧꯅ ꯍꯥꯏꯔꯝꯃꯤ ꯑꯣ ꯆꯥꯛ ꯇꯣꯛꯑꯕ ꯁꯤꯗꯤ ꯃꯤꯅ 03 ꯐꯪꯉꯦ ꯍꯥꯏꯔꯒ ꯏꯀꯥꯏꯗꯅ ꯆꯦꯕꯥꯡ ꯈꯨꯗꯤꯡꯒꯤ ꯏꯔꯤꯕ ꯍꯥꯏꯗꯨꯔꯣ ꯑꯗꯨꯁꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯁꯤꯗꯤ ꯑꯩꯈꯣꯏꯅ 11 ꯀꯥꯕꯗꯩ ꯐꯪꯂꯕ ꯃꯔꯝ ꯀꯩꯒꯤꯅꯣ ꯃꯔꯝ ꯈꯪꯗꯦ ꯑꯩꯁꯨ ꯍꯔꯥꯎꯔꯤꯅꯤ ꯑꯩꯅ ꯊꯦꯡꯉꯦꯅ ꯍꯧꯕ ꯆꯪꯉꯣꯏ ꯅꯌꯨꯝꯗꯩꯅ ꯉꯟꯅ ꯊꯣꯛꯈꯤ ꯍꯥꯏꯔꯒ ꯌꯧꯔꯛꯇꯦ ꯈꯜꯂꯤꯁꯤꯗꯤ ꯁꯒꯣꯜꯕꯟ ꯃꯥꯏꯀꯩ ꯊꯧ ꯂꯩꯔꯨꯔꯕ ꯑꯁ ꯌꯥꯔꯦ ꯑꯣꯖꯥ ꯂꯥꯛꯑꯦ ꯋꯥꯔꯤ ꯁ꯭ꯇꯣꯞ ꯇꯧꯔꯣ ꯑꯁ ꯑꯩꯗꯤ ꯃꯥꯅ ꯄꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯍꯣꯠꯄ ꯍꯣꯠꯇ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏ ꯀꯩꯅꯣ ꯅꯣꯏ ꯑꯍꯨꯝꯅ ꯉꯁꯥꯏꯗꯩ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯗꯣ ꯑꯩꯅ ꯄꯤꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯍꯣꯠꯄ ꯂꯣꯏꯔꯕꯣ ꯅꯠꯇ꯭ꯔꯒ ꯈꯪꯗ꯭ꯔꯤꯔꯣ ꯁꯥꯔ ꯍꯣꯠꯀꯦ ꯇꯧꯔꯤꯌꯦ ꯑꯩꯈꯣꯏꯁꯨ ꯑꯦ ꯀꯩꯅꯣ ꯁꯤꯗꯤ 03 ꯁꯥꯔ ꯄꯥꯎꯈꯨꯝ ꯑꯣꯏꯕꯗꯨꯗ ꯁꯨꯝ ꯍꯔꯥꯎꯕꯣꯏ ꯀꯩꯕꯣꯏ ꯑꯩꯁꯨ ꯏꯔꯨꯕꯅꯤ ꯍꯣꯏꯅꯦ ꯄꯥꯎꯈꯨꯝꯗꯤ 03 ꯅꯤ ꯑꯗꯨ ꯄꯣꯏꯟ ꯑꯃꯗꯤ ꯍꯥꯞꯄꯨ ꯄꯣꯏꯟ 03 ꯍꯥꯏꯗꯧꯅꯤ ꯑꯍꯣꯠꯄꯁꯨ ꯍꯥꯞꯂꯗꯤ ꯐꯗꯧꯅꯤꯅꯦ ꯅꯪꯒꯤꯁꯤ 03 ꯉꯥꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯔꯒ ꯂꯩꯔꯕꯣ ꯅꯣꯏꯅꯤꯗꯤ ꯍꯣꯠꯄ ꯂꯣꯏꯔꯕꯣ ꯀꯃꯥꯏꯅ ꯇꯧꯔꯦ ꯁꯥꯔ ꯂꯣꯏꯗꯧꯔꯦ ꯂꯥꯛꯏꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯒꯤ ꯅꯈꯣꯏ 12ꯀꯤ ꯁꯦꯁꯟ ꯍꯧꯔꯅꯤ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯆꯦꯞꯇꯔꯁꯤꯃꯗꯤ ꯂꯣꯏꯁꯤꯟꯕ ꯄꯥꯝꯕꯅꯤ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯁ꯭ꯂꯣ ꯆꯠꯂꯗꯤ ꯉꯝꯅꯤ ꯊꯥꯖꯗꯦꯕꯣ ꯁꯥꯔ ꯑꯁꯦꯡꯕꯩꯔꯣ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯅꯤ ꯍꯥꯏꯁꯦ ꯍꯟꯗꯛꯁꯨ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯊꯥ ꯑꯃꯒꯤ ꯑꯦꯇꯦꯟꯗꯦꯟꯁ ꯐꯥꯏꯟ ꯊꯤꯗꯣꯛꯑꯒ ꯀꯥꯗꯕꯤꯗꯣ ꯇꯧꯒꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯟꯗꯛꯁꯨ ꯁꯣꯏꯗ꯭ꯔꯕꯅꯦ ꯁꯥꯔ ꯑꯗꯨꯃꯗꯤ ꯁ꯭ꯀꯨꯜ ꯁꯨꯝ ꯀꯥꯔꯁꯨ ꯀꯣꯛ ꯆꯥꯛꯀꯦ ꯇꯧꯋꯤꯗ ꯁꯥꯔ ꯂꯥꯛꯄꯒ ꯗꯦꯕꯤꯠꯀꯅ ꯍꯥꯏꯔꯛꯄꯅꯤ
ꯑꯣꯖꯥꯗꯨꯅ ꯅꯈꯣꯏ ꯑꯍꯨꯝꯕꯨꯗꯤ ꯈꯪꯅ ꯂꯩꯔꯕ ꯋꯥꯐꯝꯅꯤ ꯀꯩꯅꯣ ꯍꯥꯏꯅꯗ꯭ꯔꯁꯨ ꯌꯥꯔꯦ ꯔꯥꯖꯕꯤꯔꯅ ꯑꯩꯗꯤ ꯍꯟꯗꯛꯀꯤ ꯁꯦꯁꯟ ꯆꯥꯡ ꯅꯥꯏꯅ ꯀꯥꯒꯅꯤ ꯀ꯭ꯂꯥꯁ ꯑꯝꯇ ꯃꯤꯁ ꯇꯧꯔꯣꯏ ꯁꯥꯔ ꯏ ꯀꯌꯥꯝ ꯁꯦꯡꯉꯕ ꯑꯩꯒꯤ ꯑꯦꯇꯦꯟꯗꯦꯟꯁꯅ ꯁꯥꯈꯤ ꯑꯣꯏꯍꯟꯒꯦ ꯁꯥꯔ ꯑꯗꯨꯒꯤꯗꯤ ꯁꯦꯡꯉꯕ ꯕ꯭ꯔꯣ ꯀꯣꯛ ꯑꯃꯨꯛ ꯆꯤꯛ ꯄꯨꯛ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ ꯌꯥ ꯑꯃꯨꯛ ꯌꯥꯈꯩ ꯍꯧꯔꯦ ꯑꯗꯩꯗꯤ ꯎꯁꯣꯞ ꯂꯩ ꯆꯥꯛꯀꯧꯕ ꯂꯩꯌꯦꯅ ꯑꯗꯨꯝ ꯍꯥꯏꯕ ꯅꯪꯅ ꯆꯠꯇꯣꯏꯕ ꯇꯣ ꯅꯪꯒꯤ ꯕ꯭ꯔꯣ ꯑꯅꯤꯁꯤꯁꯨ ꯉꯛꯑ ꯃꯥꯜꯂꯦꯅꯦ ꯑꯩꯗ ꯅꯠꯇ꯭ꯔꯦꯅꯦ ꯑꯇꯩ ꯃꯌꯥꯝꯁꯨ ꯉꯛꯑꯃꯅꯤ ꯑꯣꯖꯥꯅ ꯏꯆꯝ ꯆꯝꯅ ꯕ꯭ꯔꯣ ꯍꯥꯏꯕꯗꯣ ꯑꯍꯨꯝꯗꯨꯗꯤ ꯃꯌꯥ ꯍꯤꯒꯠꯂꯝꯃꯤ ꯕ꯭ꯔꯣꯒꯤ ꯑꯣꯔꯤꯖꯤꯟ ꯈꯪꯕꯅꯤꯅ ꯋꯥꯍꯩꯅ ꯍꯥꯏꯕꯗ ꯉꯛꯑꯕꯅꯤꯅ ꯊꯕꯛ ꯅꯣꯏꯅ ꯄꯥꯡꯊꯣꯛꯑꯗꯤ ꯃꯌꯥꯝꯗꯣ ꯁꯣꯏꯗꯅ ꯋꯥꯟꯊꯅ ꯇꯥꯔꯦ ꯑꯦꯝꯕꯨꯂꯦꯟꯁ ꯈꯔ ꯊꯝꯁꯦ ꯁꯥꯔ ꯍꯥꯏ ꯅꯪꯕꯨ ꯌꯨꯝꯗ ꯑꯣꯖꯥ ꯗꯣꯔꯦꯅꯒ ꯉꯥꯡꯕ꯭ꯔꯣ ꯍꯟꯗꯛꯇꯤ ꯀꯥꯗꯕ ꯌꯥꯗꯦꯅ ꯀꯩꯝ ꯍꯥꯏꯗꯦꯗ ꯁꯥꯔ ꯁꯦꯁꯟꯁꯤꯒꯤ ꯃꯤꯇꯤꯡ ꯐꯝꯕꯗꯣ ꯃꯥꯁꯨ ꯂꯥꯛꯑꯝꯃꯤ ꯄꯥꯎꯇꯥꯛ ꯄꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅꯁꯨ ꯍꯥꯏꯈꯤꯕꯅꯤ ꯍꯟꯗꯛꯇꯤ ꯆꯥꯡ ꯈꯔ ꯅꯥꯏꯍꯟꯁꯤ ꯍꯥꯏꯅ ꯃꯗꯨꯅ ꯌꯨꯝ ꯌꯧꯔꯒ ꯆꯩꯕ꯭ꯔꯣ ꯕ꯭ꯔꯣ ꯖꯣꯛ ꯅꯠꯇꯦꯀꯣ ꯅꯪꯒꯤꯁꯦ ꯂꯥꯛꯄꯅ ꯍꯥꯏꯔꯛꯄꯅꯤ ꯔꯥꯖꯕꯤꯔꯅ ꯐꯤꯁ ꯂꯧꯗꯕ ꯁ꯭ꯀꯨꯜꯗꯣ ꯑꯩꯒꯤ ꯁꯔꯨꯛ ꯌꯥꯔꯤꯕꯅꯤ ꯁꯥꯔ ꯁꯦꯛꯁꯟꯗꯤ ꯂꯥꯎꯊꯣꯛꯑꯕ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠꯇꯨꯗ ꯈꯪꯗꯣꯏꯔꯥ ꯑꯗꯨꯁꯨ ꯃꯔꯨꯅꯤꯅꯤ ꯕ꯭ꯔꯣ ꯔꯦꯡꯛ 1ꯅ ꯁꯦꯛꯁꯟ Cꯗ ꯔꯦꯡꯛ 2ꯅ ꯁꯦꯛꯁꯟ Dꯗ ꯑꯗꯨꯃꯥꯏꯅ ꯆꯠꯄꯅꯤ ꯔꯦꯡꯛ ꯆꯟꯕ ꯃꯈꯣꯏꯗꯤ ABꯗꯤ ꯍꯥꯟꯅꯒꯨꯝꯅ ꯂꯥꯛꯅꯕ ꯉꯝꯗꯕ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯄꯨꯟꯅꯤ ꯍꯥꯏꯕꯅꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝ ꯅꯥꯏꯗ ꯍꯩꯅꯗꯦ ꯁ꯭ꯀꯨꯜ ꯑꯣꯖꯥꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯐꯠꯇꯗꯧꯅ ꯁꯪꯒ ꯂꯩꯕ ꯃꯤꯅ ꯑꯍꯩꯕ ꯃꯔꯛꯇ ꯇꯥꯍꯟꯕ ꯂꯩꯇꯕꯅ ꯇꯥꯍꯟꯗꯕ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯤ ꯂꯥꯟꯒꯅꯤꯅꯦ ꯑꯇꯩꯒꯤꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅꯗꯤ ꯑꯍꯩꯕ ꯁꯥꯇ꯭ꯔ ꯃꯈꯣꯏꯒ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯕ ꯁꯥꯇ꯭ꯔꯒ ꯈꯦꯠꯅꯕ ꯊꯝꯗꯦꯅꯦ ꯈꯦꯠꯅꯕ ꯊꯝꯃꯤꯗꯨꯕꯨ ꯁꯥꯔ ꯔꯥꯖꯕꯤꯔꯅ ꯃꯈꯣꯏꯗ ꯇꯥꯛꯄ ꯑꯣꯖꯥꯗꯣ ꯑꯩꯈꯣꯏꯗꯁꯨ ꯇꯥꯛꯄꯅꯤ ꯀꯩꯝ ꯈꯦꯠꯅꯗꯕꯅꯤ ꯇꯣ ꯃꯥꯅ ꯍꯥꯏꯁꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏꯅ ꯂꯥꯡꯕ ꯄꯥꯝꯃꯤ ꯃꯈꯣꯏꯅ ꯌꯥꯔꯤꯈꯩ ꯂꯥꯏꯔꯤꯛ ꯇꯥꯛꯍꯟꯕ ꯄꯥꯝꯃꯤ ꯃꯗꯨ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯅꯤꯗ ꯑꯔꯦꯝꯕꯗ ꯍꯥꯟꯅꯩꯗ ꯇꯥꯕ ꯂꯥꯏ ꯈꯨꯔꯨꯝ ꯍꯟꯗꯛꯇꯤꯅꯦ ꯁꯥꯇ꯭ꯔ ꯉꯥꯎꯁꯤꯟꯅꯕ ꯂꯥꯡꯕ ꯄꯥꯝꯖꯕꯁꯨ ꯑꯍꯩꯕꯒ ꯌꯥꯟꯁꯤꯟꯅꯁꯤꯗꯤ ꯍꯥꯏꯕꯅꯤ ꯍꯣꯔꯦꯟ ꯆꯠꯂꯒ ꯐꯥꯏꯅꯦꯜ ꯇꯥꯔꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯥꯟꯁ ꯂꯩꯅꯤ ꯁꯥꯔ ꯅꯈꯣꯏꯁꯨ ꯑꯩꯒꯤ ꯁꯥꯇ꯭ꯔꯅꯤ ꯌꯦꯡꯉ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯋꯥꯒꯅꯨ ꯑꯩꯅ ꯄꯤꯔꯤꯗꯣ ꯍꯣꯠꯄ ꯂꯣꯏꯔꯣ ꯑꯇꯩꯗꯤ ꯀꯌꯥꯝ ꯍꯣꯠꯄ ꯂꯣꯏꯔꯕ ꯔꯥꯖꯕꯤꯔ ꯅꯪꯒꯤꯗꯣ ꯁꯟꯗꯣꯛꯅ ꯍꯣꯠꯅꯕ ꯇꯧꯀꯣ ꯑꯦꯛꯖꯥꯝꯗ ꯃꯗꯨ ꯌꯥꯔꯣꯏ ꯚꯥꯞ ꯈꯨꯐꯗꯣ ꯕ꯭ꯔꯣ ꯅꯪ ꯁꯤ ꯑꯣꯖꯥꯅ ꯃꯔꯝ ꯃꯣꯛꯄ ꯑꯣꯏꯅ ꯎꯔ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯑꯗꯨꯒ ꯆꯪꯗꯦꯗ ꯅꯤꯇꯤꯗꯣ ꯔꯦꯡꯛ ꯀꯌꯥ ꯑꯣꯏꯖꯥꯠꯅꯣ ꯁꯥꯔꯅ 1ꯅ Cꯗ 2ꯅ Dꯗ ꯍꯥꯏꯗꯨꯅꯗꯤ 3ꯁꯤꯅ Cꯗ ꯑꯃꯨꯛ ꯂꯥꯛꯇꯣꯏꯕ ꯕꯦꯟꯖꯤꯗ ꯉꯥꯎꯔꯕ ꯅꯪꯕꯣ ꯍꯣꯔꯦꯟ ꯁ꯭ꯀꯨꯜꯒꯤ ꯅꯣꯇꯤꯁ ꯕꯣꯔꯗꯇ ꯊꯦꯠꯇ꯭ꯔꯤ ꯐꯥꯎꯕ ꯑꯁꯦꯡꯕꯗꯨ ꯈꯪꯅꯕ ꯌꯦꯡꯕ ꯆꯠꯂꯨꯁꯤꯔꯣ ꯌꯥꯔꯦ ꯆꯠꯇ꯭ꯔꯁꯨ ꯁꯥꯔ ꯇꯤꯀꯦꯟꯗ ꯍꯪꯉꯁꯤ ꯅꯨꯡꯊꯤꯜꯗꯅꯦ ꯃꯉꯣꯟꯗ ꯀꯣꯄꯤ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏ ꯑꯗꯨ ꯑꯣꯏꯁꯨ ꯌꯦꯡꯁꯦꯕ ꯈꯪꯅꯤꯡꯕ ꯍꯦꯟꯕꯗꯣ ꯂꯛꯅꯒꯦ ꯌꯥꯎꯅ ꯂꯛꯅꯔ ꯃꯥꯜꯂꯦ ꯁ꯭ꯀꯨꯜꯗ ꯍꯟꯖꯤꯟꯅ ꯆꯠꯆꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯅꯧꯕ ꯅꯣꯇꯤꯁ ꯊꯦꯠꯂꯝꯗ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯇꯨꯏꯁꯟꯗꯨ ꯉꯥꯏꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃ ꯂꯩꯔꯝꯗꯦ ꯂꯥꯛꯄꯅ ꯕ꯭ꯔꯣ ꯃꯌꯥꯝ ꯂꯣꯏꯔꯒ ꯀꯨꯝꯊꯔꯛꯄꯩ ꯃꯇꯥꯡꯗꯣ ꯁꯥꯔꯁꯨ ꯀꯨꯝꯂꯛꯀꯅꯤꯅ ꯑꯗꯨꯗ ꯍꯪꯉꯁꯤ ꯍꯧꯖꯤꯛ ꯍꯦꯛ ꯆꯪꯕꯗꯣ ꯇꯜꯂꯦꯕ ꯅꯣꯏ ꯑꯅꯤ ꯌꯥꯅꯕꯗꯣ ꯇꯧꯁꯤ ꯈꯩꯅꯤ ꯎꯝꯕ ꯇꯝꯂꯨꯕꯅꯤ ꯈꯌꯥꯠꯀ ꯂꯣꯏ ꯇꯠꯂꯦ ꯇꯧꯐꯝ ꯈꯪꯗꯦꯗ ꯏꯁꯥꯁꯦ ꯊꯨꯞꯄꯅ ꯅꯥꯊꯤꯕꯣꯡꯗꯣ ꯂꯥꯎꯕ ꯍꯦꯟꯃꯜꯂꯤ ꯑꯩꯅ ꯔꯖꯅꯤꯒꯟꯙ ꯈꯔ ꯆꯥꯕꯗꯨ ꯅꯠꯇꯅ ꯀꯩꯝꯇ ꯆꯥꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔో ꯀꯩꯝꯇ ꯆꯥꯗ꯭ꯔꯃꯛꯁꯨ ꯅꯨꯄꯥ ꯊꯣꯛꯄ ꯀꯧꯕ ꯅꯠꯇꯦꯅꯤ ꯌꯥꯔꯦꯁꯦ ꯑꯗꯨꯝ ꯍꯪꯉꯨꯔꯁꯤ ꯁꯥꯔ ꯍꯣꯏ ꯃꯦꯗꯥꯝꯁꯨ ꯂꯩꯔꯝꯅꯤ ꯍꯣꯔꯦꯟ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯗꯨꯒ ꯑꯩ ꯇꯜꯂꯦꯕ ꯅꯪꯅꯗꯤ ꯅꯁꯛ ꯀꯥ ꯍꯦꯟꯅ ꯐꯖꯕꯅꯤꯅꯀꯣ ꯔꯥꯖꯕꯤꯔ ꯅꯣꯏ ꯑꯅꯤ ꯌꯥꯝ ꯀꯤꯔ ꯃꯥꯜꯂꯦ ꯑꯩ ꯀꯧꯕꯤꯒꯦꯁꯦ ꯃꯦꯗꯥꯝ ꯀꯧꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯤꯔꯣ ꯗꯦꯕꯤꯠꯅ ꯍꯥꯏꯔꯛꯄꯅꯤ ꯔꯥꯖꯕꯤꯔꯅ ꯍꯪꯗ꯭ꯔꯁꯨ ꯂꯩꯔꯦꯗꯣ ꯍꯩꯃꯥ ꯅꯈꯣꯏ ꯑꯍꯨꯝꯗꯤ ꯁꯥꯔ ꯄꯥꯝꯍꯩꯕꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯕꯦꯠꯁꯇ ꯌꯥꯎꯕꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯏꯟꯗꯣꯝꯆꯥ ꯃꯦꯗꯥꯝ ꯍꯥꯏꯕ ꯀꯧꯅꯤꯡꯕ ꯀꯧꯅꯦ ꯀꯧꯕꯒꯤꯗꯤ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯏꯊꯛ ꯊꯛꯀꯠꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯏꯁꯤꯡ ꯊꯛꯅꯤꯡꯕ꯭ꯔോ ꯅꯠꯇꯦꯗ ꯅꯤꯇꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯐ꯭ꯔꯤꯖꯇꯒꯤ ꯂꯧꯊꯣꯛꯑꯒ ꯑꯃꯨꯛꯇ ꯄꯨꯔꯛꯎꯁꯦ ꯃꯥ ꯉꯁꯤꯗꯤ ꯀ꯭ꯂꯥꯁ ꯌꯥꯎꯗꯖꯥꯠꯂꯣ ꯃꯥꯁꯨꯅꯦ ꯅꯣꯏ ꯁꯥꯔ ꯇꯤꯀꯦꯟꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯗꯧꯅꯦ ꯌꯥꯎꯗ꯭ꯔꯦ ꯉꯁꯥꯏ ꯑꯌꯨꯛ ꯍꯜꯂꯛꯄꯗꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯆꯥꯛ ಚಾವ್ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯗꯣꯛꯇꯔꯗ ꯄꯨꯁꯤꯔꯥꯅ ꯈꯜꯂꯝꯕꯅꯤ ꯏꯁꯤꯡꯗꯨ ꯌꯥꯔꯅꯤ ꯏꯟꯗꯣꯝꯆꯥ ꯑꯗꯨꯝ ꯄꯣꯊꯥꯖꯔꯁꯅꯨ ꯑꯩꯈꯣꯏꯁꯦ ꯁꯦꯛꯁꯟ ꯂꯤꯁꯇꯣ ꯑꯝꯇ ꯌꯦꯡꯖꯒꯦꯅ ꯆꯪꯉꯛꯄꯅꯤ ꯏꯟꯗꯣꯝꯆꯥ ꯏꯁꯤꯡꯁꯤꯗ ꯂꯩꯔꯦ
Section Khaidokpa list to yenge haine. Kaida thami nang khangdro. Thampham di khangde. Ai udi hoy. Nakhoi homework section sida taraban. Mathwai nungai tribani haiduna phamungda sum hiplubagi mamai mamitsu imak maksile. Chak chadana lairik paruba sumali mamitto kutsik kutli. Raspberry mittadi model mawung taba lepa singai mitphamga hongbide. Adudi yaranina akhoi handak topper kanano oige haipet khangba yagadra. Adusu khangdeni idea. Bro, kudoge hanu kona khangwa yar akhoi section khangadi yari. As maramam leini. Nikhil na tabane ataidi ai bhab oiselud. Nangdi kya lage? Haidi ahiba satrini nongmadi school gi jat purak toini sum khangning ba. Handakti khara hai thai manga sobada lai. Adudi section shida ta doiba. Man. Hai, adu kupna hangli dubu kai daurage ne. As khara tawjabani. Physics ki oza dorin gi machanu pa tombani na mapa laudana wahangdi dum yabani. Yari. Oza dorin gi machane ba. Kai gi lepino mangol kar aga phamune. Aidi masa khangudredana. Doren panbaduda ngasai gi manil kharaga leibane ikai nungshi yanaraduna imungda dumak changkre. Yarni da meda. Indom cha haina sum ko medam gano nungaide. Sir pamhaibagi class mata moir ko noina phamagi. Hoi. Wah, section C haiba. As shidabung anu cha kidro. Koi no brong to khaleisina. Kashna teda. Ai handaktagi class chang naina karani haiba.